Good evening, ma'am punamak taram noksari Bankastro channel sina pirapa examination remedies ki CBSE ki class 10 ki oina date 10 March Monday numita tawgadaba subject to ki remedies pudana laksari adugumba numisida Aries rasi Mesa rasi na kaubadugumba rasi duna chini dan tawbiramo kanagumba manda chini chawe na pija tawbiramo aduga Taurus haidi Brisharasi Kutida Kwegi Sanye Pamapada Laibaduni Nangi Tazinakwa Munsain Kawi Masibu Aina predict of Jerry City Munsain Gini Adana Taurus Brisharasi Edu Bakangudi Donat Milk Haidi Sangom Dam Tau Haviniko Aduga Gemini Gidi Mahadevada Hainomana Kalam Wadina Havani, Mithun Rasigi, Mahadev, the Hino Mana Kalam Havani, Mahadev election cello with their Kalete, Tulisigonda, Aquina, Mahadevani Edana, Adum Nina than a sing Hidana, Pujaka Naribam, Mafamda, or Suai, Aduga. Nungpuna Mahadevani Edana, Adum Lawi, Maram di Kainoida, Gangagi, Singna, Tarak, the Numatak Tarak, Mahadevi, Kokton Tarakani, Edana, Adugi. Explanation that kitang sangre aduna khoi Mahadevagi nung se any stone amada dum katlo na Mahadevani aduna ningjaraga haino mona se katlo hena phabadi Mahadevani ena taseng na ningna bodu katpani hena phayabani kadu karigum leitragadi ani nung amada katlo Cancer Karkat rasi gi di nungdang tumandai se Kwegi date 9 gi nungdang tumamdai da nangi mon mayada sangom ketang glass tapo sai table am da makung kup salamaga thamo nongalaga nangna exam chalamdai matamda da u makhong amada haiba sangom do haidaramo aduna karkat rasi gi Leo singarasi di kaino ising thakpada lupagi patra da hapaga thau habani silver container se ko sida kananta laina de Aluminium with the silver, I have any silver ID. I quite the misunderstand on I say when aluminium was a silver and low about silver ID. I know in a sandy lupa doko lupa lik matalam tadagera, lupa liktung acting lupsangera, silver bracelet acting lupsangera, kudop tadagera, or sandy sending a matadagera, madugi, father of machu isindo. Some now the lupai machum tawabini, madu. Sibamataga exam sapiro Madu Mongoloini Kainarasi Virgo Gedi Angang Pimasa Pipomada Chay Ani Hum Mari Manga Pauk Subasigi Manung Delepa Apipa Angang Amada anything Mana Saning Baport Amanang Dan Taroga Pizaramo Aduga Libra Kwegi Tularasi Gidi Lupa Masiat Ama, Silver Masiat Ama, Maningda, backyard or courtyard, Maningda Natragana, Mamangi Sumangda, Unkwani Masi Madayai, Nagasai Sandi Chapi no coin dinateko, Sandi Masieto, Silver Masiat Ama, Pumjalamavini, Hore Halagadum Loko Suyaco, exam Halaga, Scorpio, Brisik Rasi Gidi, Quagi. Donut milk haibani changom dan dormo haiba aduga Sagittarius Dhanu rasi gi di nga da machin jak pijara mo haibani aquarium leba kambuna aquarium da thara pijaro aquarium leitaba kambu di nga du ama leiruro ngamum leiruro thamaga chalam dai da machin jak khara chengkup ni khangde kaino ma chai sallan pijara mo ga luare Capricorn Makar rasi gi di na ima khara mo ga tholo Imali the Bacamuna say Quaramo, Jesuli the Bacambune time the Quaramo, Imasu, Jesu, Itamasu later Bacambu Aragadi, Yakai the Leba, Nangi Imaga Imana, Gatabo Weba, Adumba, Nambu Popayaba, the Pima, Tagi, born near Galao, Madu Mongolo, Baidoini, Aquarius, Kumbarasi Gidi, Rumalangu Mapuro, bring a white handkerchief with you. Ango gulu malamana saglo ina ragasalo ado gulu ina Pisces ki di Minna rasi ki
donate rice haibani cheng dan toromo haibani aduna kanagumba amda cheng khuyam biramasu yare kg am pigesu yare bora am pigesu yare nangi apambani tawudabu cheng do madi dan toromo mi amade hektamag yai no imung manung dadi yade ko kogi neighbors ta yai relatives ta yai nangwanda khudong chagda mafam amada dan da toromaga parikha chatpa matamda hairiba March ki date sing 10 gi afabalak phangni dana aina khanjai masi pangtho eraga adom su dom gi isa sing su doi mangoloi ni damakta moi da tawhan biro kanagum isa sing ni yengba yaraga su masi niyom chumna pangtho o noi gi afabalak edu oidana mapung phaba chauba mai pak pa indu oiro haraga video se atang sida loisali mathang da 18 March ta ai maduna no ba soidana mu thaga charke chasing mayam punamak masigi remedy se taraga mai pak ko mangoloi ba oibu oira sanu